Kuki militant sing na mangjong na khuzil thorang tawduna Litan gi thodok asi thokanbani NACN-IM Nisa saba yu ngawba Kukisingi na tangkul amabu phubagi thodok na maram oiduna Litan da thokliba Erang asi thokanbani haina Kuki militant sing na lana miyamda sandokna ba hotnari adubu Litan gi thodok asi mangjong na Kuki militant sing na khuzil thorang tawduna tangkul naga sing gi yum mai thabagi thawong chathabani yum mai thabagi thabak asi da maikhum upa security force sing na Kuki militant sing da mateng pangbagi thabak su chathari haina NACN-IM gi Ministry of Information and Publicity na thokpa chirol amana phongdorakli NACN-IM na thadorokpa chirol amagi matung inna India lenga ki makhada leriba Ministry of Home Affairs na green signal pibadagi tangkul naga singi mathakta Kuki militant sing na Erang haubani haiba mayek sengna khangba ngamle adubu Litan da Kuki gi yumai sakhiba adugi matangda Kuki organization singna victim card sizinaduna Litan gi thodok asi NACN-IM gi mateng lawduna tangkul singna thoanbani haina maral sinaba hotnari Kukizo group ki World Kukizo Intellectual Council WKZIC Kobo group amana victim card sizinaduna Prime Minister Narendra Modi da aiba cherol pisinduna tangkul amadi NACN-IM na maram oiduna Litan gi thodok asi thoanbani haina uhanana ba hotnari